ꯉꯁꯤꯗꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤꯅ ꯕꯣꯠ ꯊꯥꯡꯒꯠꯍꯧꯕ ꯅꯪꯅꯅꯕꯅ ꯀꯟꯅ ꯁꯨꯖꯕꯅꯤ. ꯕꯣꯠꯇꯤ ꯊꯥꯡꯒꯠꯂꯅꯤ. ꯊꯕꯛꯁꯤ ꯃꯐꯝ 2-3 ꯊꯣꯛꯅ ꯁꯨꯕꯅꯤꯅ ꯃꯤꯁꯇ꯭ꯔꯤꯁꯦ ꯑꯃꯗ ꯆꯥꯏꯊꯣꯛꯅꯈꯤꯕꯅꯤꯅ ꯃꯤꯁꯨ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯖꯔꯒ ꯉꯁꯤꯗꯤ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯠꯁꯦ ꯊꯥꯡꯒꯠꯆꯕꯅꯤ. ꯐ꯭ꯂꯣꯔꯁꯦ 3 ꯁꯨꯕꯗ ꯊꯥꯡꯒꯠ. ꯉꯁꯤꯗꯤ 1000 ꯃꯤꯇꯔ ꯂꯦꯁ ꯆꯦꯟꯕ ꯅꯠꯇꯦ. ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯠꯇꯣ 2ꯈꯛ ꯊꯥꯡꯒꯠꯄꯗ ꯐ꯭ꯂꯣꯔ 3ꯗ ꯁꯨꯃꯥꯏꯅ ꯄꯩꯖꯥꯁꯦ ꯍꯥꯞꯄꯒ ꯊꯥꯡꯒꯠꯄꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡꯁꯦ ꯌꯦꯡꯉꯣ. ꯁꯤꯗ ꯋꯥꯅ ꯂꯝꯖꯦꯟ ꯆꯦꯟꯗꯅ ꯀꯥꯟꯗꯦ. ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯈꯔ ꯐꯪꯒꯗꯕ. ꯃꯌꯥꯝ ꯂꯥꯛꯑꯣ ꯊꯕꯛ ꯁꯨꯃꯤꯟꯅꯔꯁꯤ. ꯁꯤꯒꯤ ꯍꯨꯃꯥꯡꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ. ꯁꯤ ꯌꯦꯡꯉꯣ ꯅꯪꯒꯟꯗꯅ ꯍꯥꯏ ꯂꯣꯏ ꯆꯣꯠꯂꯦ. ꯁꯤꯗꯕꯨ ꯍꯛꯆꯥꯡ ꯀꯩꯗꯧꯕꯩ ꯐꯔꯣꯏ? ꯁꯤꯁꯨ ꯋꯥꯠꯂꯤ. ꯕꯣꯠ 8 ꯋꯥꯠꯂꯤ. ꯍꯧꯖꯤꯛꯐꯥꯎꯗ ꯕꯣꯠ 5ꯈꯛ ꯊꯥꯡꯒꯠꯄꯗ ꯁꯤ ꯐꯤꯕꯝ ꯌꯧꯔꯦ. ꯕꯣꯠ 8 ꯑꯁꯤ ꯇꯪꯈꯥꯏꯁꯨ ꯆꯟꯗ꯭ꯔꯤ. ꯍꯨꯃꯥꯡꯗꯤ ꯆꯦꯟꯊꯔꯛꯄꯩ ꯁꯨꯝ ꯂꯦꯞꯄ ꯅꯥꯏꯗꯦ. ꯍꯨꯃꯥꯡ ꯇꯥꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯅ ꯆꯦꯟꯗ꯭ꯔꯒꯁꯨ ꯂꯥꯛꯑꯣ, ꯄꯩꯁꯥꯁꯨ ꯄꯤꯒꯦ. ꯁꯤꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯁꯤ. ꯀꯅꯥꯒꯤ ꯗꯥꯏꯕꯦꯇꯤꯁ ꯁꯨꯒꯔ ꯁꯨꯔꯥꯡ ꯂꯣꯏ ꯄꯥꯏꯈ꯭ꯔꯗꯕꯅꯤ ꯁꯤ ꯐꯤꯕꯝꯁꯤꯗꯗꯤ.